Myanmar Da Thokliba Tangdulaitadaba Erang Asina Manipurda Chaona Cheitheng pirakli haina GPRN na phongdorakli. Myanmar da hujik Thokliba military junta asi geopolitical impact amani masi Manipurda Thokliba Erang asiga yamna mari leinai haina Government of the People's Republic of Nagaland gi Publicity Director Major General Hanglaisang MC na thadorakpa cheral amana hairi. Cheral asina makata na hai Myanmar gi Erang asida US amasung India na manungda yamna chauna khutsu khulai gi mateng pangduna Myanmar manungda Naga Army kaya KNA-B na minung shilaitana hatpagi thabak kaya leptana chathari. Loinana Chin State ki PDF ka KNA-B ga mari leinade amasung mari leinabada karisu issue oide adubu makoina Myanmar area da pullaga NSCN gi mayokta action tawri. Myanmar gi lan asida intelligence ro na yamna chauna thodang lauduna kuki militant singda paramilitary force Assam Rifles na nongmai amadi atai khutlai kaya piduna NSCN gi mathakta thawong kaya chathari. India na proxy war chathaduna pandam ama fangnanaba hotnariba asi kanaroi loinana asiguma thawong kaya asi kupna yengshili hai. Manipurda community ani gi Thokliba Erang chathariba asisu amani nakal ani gi marakta amatana aikhoi gi party oide asiguma thawong kaya asi condemn tawi. Makoina Nagaland misingbu hatpada natana asi bahagchang faubada otpa naiba tawi haiba asi fangi. Masigi force like miyoi bana chatkadaba sajat nataba kaya chathari loinana Assam Rifles yauna drone fauba sizinaduna bomb kapana chingba kaya chathari amadi sophisticated oiba khutlai kaya kuki lalhaubada sizinahali. Chathariba thawong asi double standard oiba thawong ni loinana India gi policy asi proxy war ni masigi kanaba fangloi hainasu makha takhi.